Nifty da buying opportunity ma ure ko sigi buying opportunity haje aigi price action da kaida nei na banate systematic trading ni ko abidi back test analysis toro aina buy tawi khalise 126 ta dugi price to yoro kana buy taw doini adu opportunity do phangba phangda reng si ko sigi aina ngasi taw dui ba strategy se asi taw dui ba strategy se magi win rate se ngai ko sim to buy and taw gi ko okay buy taw gre buy hek taw bu loi ba stop loss an tham gi se duga ngasi gi video je kai kai no khara yeng si stop loss 114 ke 114 si mayam stop loss sambagi niyom khangam be ko do stop loss sam matam da ko yaring khai khoina market order da sum tham bi da habidi slippage atpagi chance am wange maduna limit order da hai tare ko da khoina limit order sida na trasu yai sida sema so SL sida changa kai gumba 144 da ne bai na thamning ba stop loss se sab banan thamta ga di market order ta gare ko da kai gumba khoina option buyer oi tara ga di trigger price ne hen gadra price na keno to udrai je khoi sina option buyer habdi market ne kuma kuma tam da paisa mang do ni ko market ne kuma kuma tam da ne aigi stop loss 144 lei ba se hana trigger sina han theng ga do adu ta ga di trigger ne kitang wanghalo wa wanghalo ai 1 smai tham so ko adi makhai ma khena ta trigger ne kitang he le dana yamna kanna lupa ahum mari ga di khena lu makhai de ne lupa ko dei pesa kun tra khena lu joi go usually adi makhai mu khena le smai na ina stop loss set tawi ko pre stop loss tamre ada sigi system sigi matang da kai kum hajar ke sigi strategy se magi win rate se only 25% ne 25% habdi khoina trade cham to matam da trade kun manga khatani ka ga dos duga 75 ti pu doini habdi pobagi probability ja dogi mati wange ko ada mayam sina tanari sina trading system ama se probability wang bai tare ko 80% win rate tanai ji ko adagi 70% win rate 90% win rate ana maning du ko chen chen lai tawuda bu khoina system phajaba phajada ba haiba se hoi magi win rate winning probability da depend budi tawe aduga awda maru oina depend tawbudi natte nangi system duna kaiguma winning probability se nemba taraga su magi reward to hai tare ko tongu matam da lupa kyam tongi habdune maru ris kaiguma tongu matam da mayam pi ba taraga di probability se to ke matik nema su hare sigi system se ai ge hari ba sig option buying is kanoni go strategy ni ko magi average odd se average odd adi risk to reward se 1:6 ki me pi habidi nana lupa lising ama risk laureng khalo mang matam da lupa lising ko tamang duiba tongu matam da di lupa lising taruk tongani ko adu bo sigi system sida target thamge haba thamde only pung horen pung ahum tarak matam ka khadun do ai ko na sigi matang da ai ko na budi explain to ke do kai gum kana bam explain to ge hai explain to ge to ne habidi ai khoina anova trader singchina khoigi win rate yama wangba strategy gi matung coin inadan koi thi lei do adu thi ganu habane habadi strategy phajaba haba se win rate mayam yamage hekto oibunate strategy phajaba haba se khoina kai de yengne kansida karigumba haiba strategy do nangna perform to matamda draw down yamna leidaba oigadawa ko ado win rate nemba strategy ma haiba se thangna na mayam mamugi probability lai aduga amurak anira ka karaga thangna na mamugi adi amurni khakti win oireng khalone aduga loss ana sum chathagi sumagi probability se leba aduna sida su draw down leibagi chance yam wange ada khoina ipang pang na hariba system se salon in mamatam da khoi paisa mang be aduna draw down se khoina control kamain tawni hai taraga di risk management da
ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯅ ꯑꯣꯡꯂꯤ ꯋꯤꯟ ꯔꯦꯠꯁꯤ ꯌꯥꯝꯅ ꯅꯦꯝꯕꯅꯤꯅ 25% ꯈꯛꯇꯪ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯔꯤꯛꯁꯁꯤ ꯌꯥꯝ ꯄꯤꯛꯅ ꯂꯧꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯀꯌꯥꯝ ꯄꯤꯛꯀꯦ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯌꯥꯎꯔꯤꯕ ꯑꯦꯀꯥꯎꯟ ꯁꯥꯏꯖꯁꯦ ꯁꯤꯁꯤꯒꯤ ꯅꯤꯌꯔꯂꯤ 0.5% ꯑꯗꯥꯒꯤ ꯃꯌꯥꯈꯛ ꯂꯧꯒꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦꯕ 0.5% ꯑꯩꯅ ꯂꯧꯔꯤꯁꯦ 0.5%ꯅ ꯗꯩꯅ 1% ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯧꯋꯦ ꯑꯌꯥꯝꯕꯅ 0.7%ꯒꯤ ꯃꯌꯥ ꯂꯧꯋꯦ ꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯕ ꯊꯪꯅꯅ ꯃꯌꯥꯝ ꯃꯥꯡꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯦꯅꯤ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯃꯥꯡꯉꯣꯏ ꯍꯥꯏꯕꯗꯤ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯣꯡꯉꯛꯄ ꯌꯥꯎꯔꯕ ꯍꯥꯏꯕꯗꯤ ꯋꯤꯟ ꯔꯦꯠ 25% ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯠ 100 ꯇꯧꯕ ꯃꯇꯝꯗ 15 ꯇꯣꯡꯗꯣꯏꯅꯤꯀꯣ 15 ꯀꯣ ꯉꯁꯤꯒꯤ ꯇ꯭ꯔꯦꯠꯁꯤꯗ ꯑꯩꯅ ꯂꯧꯔꯤꯕ ꯔꯤꯛꯁꯦ ꯂꯨꯄꯥ 900 ꯐꯥꯗꯦꯀꯣ ꯂꯨꯄꯥ 1000 ꯐꯥꯎ ꯐꯥꯗꯦꯕ ꯌꯥꯝ ꯄꯤꯛꯅꯅꯦꯕ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯅ ꯂꯨꯄꯥ 1,50,000 ꯃꯌꯥ ꯁꯨꯔꯕꯅꯤ ꯀꯣ ꯁꯤ ꯈꯔ ꯍꯥꯞ ꯇꯧꯕ ꯋꯥꯠꯂꯤꯀꯣ 1,50,000 ꯃꯌꯥ ꯁꯨꯔꯕꯅꯤ ꯑꯗꯨꯒ ꯂꯧꯔꯤꯕ ꯔꯤꯛꯁꯤꯅ ꯂꯨꯄꯥ 900 ꯐꯥꯗꯦꯕ ꯍꯥꯏꯕꯗꯤ ꯔꯤꯛꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯅ ꯂꯧꯋꯦꯕ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯡꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯕꯨ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯣꯡꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ 5,000 ꯇꯣꯡꯕ ꯌꯥꯎꯔꯤꯕ ꯁꯤꯗ 10,000 ꯇꯣꯡꯕ ꯌꯥꯎꯔꯤꯕ 90,000 ꯇꯣꯡꯕ ꯌꯥꯎꯔꯤꯕ ꯁꯤꯡꯒꯜ ꯔꯤꯛꯁ ꯑꯣꯡꯂꯤ ꯅꯤꯌꯔꯂꯤ 1,000 ꯍꯦꯟꯅ ꯄꯤꯛꯅ ꯔꯤꯛꯁ ꯂꯧꯕ ꯃꯇꯝꯗ 90,000 ꯇꯣꯡꯕ ꯌꯥꯎꯔꯤꯕ ꯑꯗꯨꯗꯨꯅꯅꯦꯕ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯁꯦ ꯑꯩꯅ ꯑꯩꯒꯤ ꯕꯥꯏꯌꯤꯡ ꯅꯨꯡꯇꯤꯒꯤ ꯐꯪꯗꯦꯀꯣ ꯁꯤꯒꯤ ꯕꯥꯏꯌꯤꯡ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯤꯔꯤꯁ ꯑꯃ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯐꯖꯅ ꯅꯣꯡꯃ ꯑꯃꯁꯨ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯒ ꯉꯁꯤ ꯄꯩꯁꯥ ꯇꯣꯡꯒꯗ꯭ꯔꯥ ꯇꯣꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯒ꯭ꯔꯤꯟ ꯆꯠꯂꯤꯗꯅ ꯑꯁꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯇ꯭ꯔꯦꯠꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯇ꯭ꯔꯦꯠ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯞꯗꯦꯠ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯣꯞꯁꯟ ꯁꯦꯂꯤꯡꯅꯤꯀꯣ ꯁꯤꯁꯦ ꯕꯦꯡ ꯅꯤꯐꯇꯤꯒꯤ ꯁꯤꯗ ꯇꯧꯈꯤꯕꯅꯤ ꯑꯩꯒꯤꯗꯤ ꯇꯥꯔꯒꯦꯠ ꯑꯝꯇ ꯊꯝꯗꯦ ꯀꯣ ꯁ꯭ꯇꯣꯞ ꯂꯣꯁꯇꯤ ꯂꯣꯏ ꯊꯝꯃꯤ ꯏꯟꯇ꯭ꯔꯥꯗꯦꯒꯤꯗꯤ ꯇꯥꯔꯒꯦꯠꯇꯤ ꯊꯝꯗꯦ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯈꯨꯇꯧꯁꯦ ꯃꯌꯥꯝꯒ ꯈꯦꯠꯅꯔꯝꯕ ꯌꯥꯏ ꯑꯣꯞꯁꯟ ꯕꯥꯏꯌꯤꯡ ꯃꯌꯥꯝꯅ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯅꯤꯀꯣ ꯑꯗꯒꯤ ꯇꯥꯔꯒꯦꯠ 1:1ꯗ ꯊꯝꯕ ꯀꯥꯏꯅ ꯇꯧꯅꯩꯗꯣ ꯑꯩꯒꯗꯤ ꯄꯨꯔꯥ ꯑꯣꯟꯅꯔꯦꯀꯣ ꯇ꯭ꯔꯦꯗꯤꯡ ꯈꯨꯇꯧꯁꯦ ꯑꯗꯣ ꯁꯤꯅ ꯑꯣꯞꯁꯟ ꯁꯦꯂꯤꯡꯒꯤꯅꯤ ꯑꯩ ꯇꯥꯔꯒꯦꯠ ꯊꯝꯗꯦ ꯇꯥꯔꯒꯦꯠꯁꯦ ꯈꯪꯗꯦ ꯀꯣ ꯍꯥꯏꯕꯗꯤ ꯃꯥꯔꯀꯦꯠꯅ ꯑꯄꯤꯕ ꯑꯃ ꯁꯨꯝ ꯂꯥꯛꯆꯖꯅꯤ ꯀꯣ ꯇꯥꯔꯒꯦꯠꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯇꯤ ꯈꯪꯉꯦ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯑꯣꯡꯂꯤ ꯂꯨꯄꯥ 700ꯒ ꯁꯤꯒꯤ ꯇ꯭ꯔꯦꯠꯁꯤꯗ 750 800ꯀꯤ ꯃꯈꯥꯅꯤꯀꯣ 750ꯒꯤ ꯃꯌꯥ ꯑꯣꯏꯔꯝꯒꯅꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯇ꯭ꯔꯦꯠꯁꯤꯅ ꯐꯦꯜ ꯑꯣꯏꯔꯕ ꯁꯤ ꯇ꯭ꯔꯦꯠꯁꯤꯅ ꯂꯨꯄꯥ 750 ꯈꯛꯅꯤ ꯃꯥꯡꯒꯗꯣꯏꯁꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯥꯏ ꯄꯥꯛ ꯇꯥꯔꯒꯗꯤ ꯀꯌꯥ ꯇꯣꯡꯒꯗꯣꯏꯅꯣ ꯑꯩ ꯍꯥꯏꯕ ꯉꯝꯗꯦꯕ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯃꯇꯝꯗ 5,000 ꯇꯣꯡꯕꯁꯨ ꯌꯥꯎꯏ ꯂꯨꯄꯥ 200 ꯈꯛ ꯇꯣꯡꯈꯤꯕꯁꯨ ꯌꯥꯎꯏ 300 ꯇꯣꯡꯕꯁꯨ ꯌꯥꯎꯏ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯑꯩꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯔꯀꯦꯠꯀꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯅꯩꯅꯔ ꯃꯇꯨꯡꯗ ꯑꯌꯨꯛꯇ ꯃꯥꯔꯀꯦꯠꯀꯤ ꯃꯨꯚꯃꯦꯟ ꯀꯃꯥꯏꯅ ꯇꯧꯏ ꯑꯩ ꯅꯩꯅꯔꯦ ꯀꯣ ꯑꯗꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯅꯩꯅꯔ ꯃꯇꯨꯡꯗ ꯕꯦꯛ ꯇꯦꯁ ꯐꯖꯅ ꯇꯧꯊꯣꯛꯑ ꯃꯇꯨꯡꯗ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯇꯧꯕꯗ ꯑꯩ ꯄꯩꯁꯥ ꯃꯥꯡꯉꯔꯣꯏꯅ ꯈꯪꯕꯩ ꯇꯧꯔꯤꯅꯦꯕ ꯀꯣ ꯑꯗꯨꯒ ꯁꯤꯗꯅ bull call spread ꯀꯣ bull call spread ꯁꯤꯗꯤ ꯁꯤꯒꯤ ꯑꯅꯤꯁꯤꯅ ꯄꯣꯖꯤꯁꯅꯦꯜ ꯇ꯭ꯔꯦꯠꯅꯤ ꯍꯥꯏꯕꯗꯤ ꯃꯥꯔꯀꯦꯠꯅ ꯑꯞ ꯆꯠꯂꯀꯥꯟꯗ ꯄꯩꯁా ꯇꯥꯟꯒꯗꯧꯕꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯀꯅꯤ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯦꯗꯖꯤꯡ ꯇꯧꯕꯩ ꯃꯇꯥꯡꯗꯅꯦꯕꯀꯣ ꯇꯧꯕꯇꯕꯨ ꯃꯌꯥꯝ ꯑꯅꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯑꯗꯣ ꯅꯣꯡꯃꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯄꯩꯁꯥ ꯃꯥꯡꯕ ꯇꯣꯡꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥ ꯃꯥꯡꯒꯗꯣꯏꯔꯥ ꯇꯣꯡꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯣꯔꯦꯟ ꯃꯥꯔꯀꯦꯠ ꯂꯣꯏꯁꯤꯜꯂꯛꯄꯩꯗꯣ ꯑꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯒ ꯍꯥꯞꯆꯤꯜꯂꯛꯀꯦ ꯑꯗꯨꯗ ꯀꯟꯐꯥꯔꯝ ꯇꯥꯔꯅꯤ ꯉꯁꯤ ꯄꯩꯁꯥ ꯃꯥꯡꯕ ꯇꯣꯡꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯤꯠ ꯕꯨꯛꯀꯤꯡ ꯇꯧꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯁꯤꯜꯂꯛꯑꯦ ꯃꯃꯥꯡꯗ ꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯇ꯭ꯔꯦꯠ ꯇꯧꯈꯤꯕꯗꯣ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯌꯥꯝ ꯅꯦꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇ꯭ꯔꯦꯠꯇꯣ ꯃꯥꯡꯈ꯭ꯔꯦꯀꯣ ꯁꯤꯗ ꯀꯩꯅꯣꯝꯈꯛ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯑꯩꯅ ꯊꯝꯃꯤꯕ ꯁ꯭ꯇꯣꯞ ꯂꯣꯁꯇꯣ ꯗꯥꯏꯔꯦꯛ ꯁꯠꯂꯥꯎ ꯌꯩꯔꯝꯃꯦꯗꯅ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯗꯀꯣ ꯑꯗꯨꯗꯨꯒ ꯈꯨꯗꯛꯇ ꯀꯥꯈꯠꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯍꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯇ ꯑꯗꯨꯝ ꯀꯥꯈ꯭ꯔꯦ ꯊꯝꯃꯝ ꯇꯥꯔꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯣꯡꯒꯗꯧꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯗꯤ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯃꯟ ꯀꯥꯡꯕ ꯊꯕꯛꯅꯦꯕ ꯑꯩꯁꯨ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝꯗ
ꯂꯥꯏꯃꯟ ꯀꯥꯒꯨꯝꯕ ꯊꯕꯛꯅꯦꯗꯤ ꯃꯥꯔꯀꯦꯠꯁꯤꯅ ꯑꯩꯅ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯦꯀꯣ ꯁ꯭ꯇꯣꯞ ꯂꯣꯁꯇꯣ ꯌꯩꯔꯒ ꯀꯩꯒꯨꯝꯕ ꯃꯈꯥꯗ ꯁꯨꯝ ꯀꯨꯝꯈꯤ ꯇꯥꯔꯒꯗꯤ ꯑꯣ ꯁ꯭ꯇꯣꯞ ꯂꯣꯁꯁꯤꯅ ꯑꯩ ꯀꯜꯂꯦ ꯍꯥꯏꯗꯣꯏꯅꯦꯕ ꯃꯌꯥꯝ ꯃꯥꯡꯈꯤꯗꯧꯗꯣ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯁꯤꯗ ꯁ꯭ꯇꯣꯞ ꯂꯣꯁꯁꯤ ꯌꯩꯔꯝꯃꯦ ꯌꯩꯔꯝꯃ ꯀꯥꯈ꯭ꯔꯦ ꯁꯤꯗ ꯏꯁꯤ ꯀꯥꯒꯗꯣꯏꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯏ ꯀꯩꯝ ꯀꯥꯕꯤꯔꯨꯅꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯅꯪꯅ ꯊꯝꯃꯤꯕ ꯁ꯭ꯇꯣꯞ ꯂꯣꯁꯇꯨ ꯅꯪ ꯌꯥꯔꯦꯅ ꯊꯝꯖꯔꯤꯗꯣ ꯑꯗ ꯁ꯭ꯇꯣꯞ ꯂꯣꯁꯇꯨ ꯌꯩꯔꯒ ꯀꯥꯈꯤꯒꯦꯔꯥ ꯀꯨꯝꯒꯦꯔꯥ ꯅꯪ ꯅꯁꯥꯅ ꯁꯨꯝ ꯌꯥꯖꯧ ꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯦꯕ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠꯁꯦ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯠ ꯇꯧꯔꯛꯀꯅꯦꯕ ꯇ꯭ꯔꯦꯠ ꯃꯌꯥꯝ ꯇꯧꯔꯛꯄꯁꯤꯗꯅꯦ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯧꯕ ꯃꯊꯥ ꯁꯥꯕ ꯈꯣꯠꯄ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯕꯀꯣ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯀꯔꯝꯕ ꯂꯥꯛꯄ ꯌꯥꯏ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯀꯣ ꯇꯥꯔꯒꯦꯠꯇꯤ ꯊꯝꯗꯦ ꯍꯥꯏꯗꯅ ꯑꯩ ꯇꯥꯔꯒꯦꯠ ꯊꯝꯃꯦꯅ ꯈꯜꯂꯁꯤꯅꯦ ꯁꯥꯏꯁꯤꯗꯀꯣ ꯑꯩꯒꯤ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡꯁꯤꯗ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯗ ꯇꯥꯔꯒꯦꯠ ꯊꯝꯕꯅꯦꯅ ꯂꯧꯔꯁꯦꯕ ꯑꯩ ꯑꯁꯦꯡꯕꯗꯤ ꯊꯝꯗꯦꯀꯣ ꯑꯗ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯗ ꯃꯥꯔꯀꯦꯠꯁꯦ ꯖꯔ ꯖꯔ ꯀꯥꯔꯨꯔꯦꯗꯅ ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯤ ꯌꯧꯔꯝꯗꯥꯏꯗ ꯇꯥꯔꯛꯑꯒ ꯑꯃꯨꯛ ꯁ꯭ꯇꯣꯞ ꯂꯣꯁ ꯌꯩꯕꯁꯨ ꯌꯥꯏ ꯁꯤꯁꯨ ꯁꯨꯝ ꯊꯦꯡꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯇ꯭ꯔꯦꯠ ꯇꯧꯕ ꯀꯥꯟꯗꯀꯣ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯌꯩꯒꯦ ꯇꯧꯔꯝꯕꯗꯒꯤ ꯌꯩꯗꯕꯤꯗ ꯀꯥꯈꯠꯈ꯭ꯔꯒ ꯅꯪ ꯇꯥꯔꯒꯦꯠ ꯌꯩꯈꯤꯕꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯄꯣꯖꯤꯕꯤꯂꯤꯇꯤꯗꯤ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯇꯝꯗꯅ ꯉꯁꯤ ꯊꯣꯛꯏꯁꯦ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯇꯛ ꯌꯩꯔꯝꯃꯒ ꯑꯗꯨꯒ ꯇꯥꯅ ꯀꯥꯈꯠꯈꯤꯕꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯃꯌꯥꯝ ꯊꯣꯛꯀꯅꯦꯕ ꯁꯤꯗꯩꯗ ꯃꯊꯥ ꯁꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯩꯅꯕꯨ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯗꯤ ꯁꯤ ꯃꯄꯥꯁꯤꯗ ꯆꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯌꯥꯝ ꯈꯟꯕꯤꯔꯨꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯣꯏ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯕꯒꯤ ꯅꯤꯌꯣꯝꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨ ꯅꯤꯌꯣꯝꯗꯣ ꯆꯥꯅ ꯇꯧꯕꯤꯌꯨ ꯅꯪꯅ ꯐꯅꯌꯥꯝ ꯅꯤꯌꯣꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝ ꯇꯥꯔꯒꯁꯨ ꯁ꯭ꯇꯣꯞ ꯂꯣꯁ ꯍꯟꯇ ꯁꯨꯝ ꯌꯥꯎꯗꯤ ꯌꯥꯎꯒꯅꯦꯕ ꯀꯣ ꯍꯥꯏꯕꯗꯤ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯌꯥꯎꯗ꯭ꯔꯒꯁꯨ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯁ꯭ꯇꯣꯞ ꯂꯣꯁ ꯌꯩꯔꯝꯃ ꯆꯠꯈꯤꯕ ꯂꯥꯛꯄ ꯌꯥꯏ ꯑꯗꯩ ꯇꯥꯔꯒꯦꯠ ꯌꯩꯔꯝꯃꯒ ꯇꯥꯔꯒꯦꯠ ꯌꯧꯔꯝꯗꯕꯤꯗ ꯀꯨꯝꯊꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯇꯥꯔꯒꯦꯠꯁꯤ ꯅꯪꯒꯤ ꯇꯥꯔꯒꯦꯠꯁꯤ ꯌꯩꯔꯝꯃꯦꯗꯅ ꯑꯗꯨꯒ ꯖꯔ ꯖꯔ ꯀꯨꯝꯊꯈꯤꯕꯁꯨ ꯌꯥꯏꯕ ꯁꯨꯃꯥꯏꯅ ꯄꯣꯖꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯤꯗꯩꯗ ꯀꯩꯁꯨ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦꯀꯣ ꯐꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯦꯛꯖꯤꯠ ꯇꯧꯔꯒꯦ ꯁꯤꯒꯤ ꯂꯦꯛꯁꯤꯅꯤ ꯑꯦꯛꯖꯤꯠ ꯇꯧꯗꯣꯏꯁꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯇꯣ ꯑꯃꯨꯛ ꯀꯛꯊꯠꯀꯦ ꯁꯤꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯤ ꯑꯃꯨꯛ ꯀꯛꯊꯠꯂꯝꯒꯗꯧꯕꯀꯣ ꯀꯦꯟꯁꯦꯜ ꯑꯣꯔꯗꯔ ꯉꯁꯤꯒꯤ ꯄ꯭ꯔꯣꯐꯤꯠꯁꯦ lupa kenogi maya tong lising mari gi maya ko habedi lising taruk na pabe arwai maram di sida tongi ba sida lupa lising ani ga sangwa tongi dana sigi profit se akoina kaktat ka do ba haitar sida ge habedi si pulapula ke amu ta do no lising sarana mari dare dana sangwa sida lising manga ama tonge sida lising ama mangi dana trade ani da sangwa dui ta ga di saurangna lising mari ko ngasi gi profit se sida pa ga do ngasi close to bi ba trade sida ngasi gi intraday sida pa ba yate pare ngasi gi smile to dana lupa lising mari leme ada aina video hek thalak padegi live fa ba hai ga da daw ya ba hai ga da gi tong ma ta oye ko sida aina tong ma ta khala thagat pe wasna te ai amang musu loina thagalakani aigi aina hajai sini ai trade to matamda mangbagi hai tare ko habidi winning rate se neme strategy singje sida paisa tong ni 50% khatani ba mai win rate se back test to matamda aduna tungda mayam ba thangna mangba mayam thinga kani aduna mamang da khara tonge khole haina tungda su mayam tonge kaina khanbiru nu